Julia, Nangsidi, Ngapani, Senior Pamen Amu, Quita Amutane, Anduga Handakna, Dr. Ama Tanariba. Kaino nang haidubo, Leksari Maidane, Apabanipa, Quititi Odoni. Handakisdi, Limna Gang Tabe Abanatida, Oh, Doctor ni Doctor. Last ane, Kuchong Bahaido, Tanigo. Makoi Chongira, Sitna Angira. Nangina Taunati. Doctor Makaise, Yamna Magulabami. Horian, Equini Romasta, Nangam. Pungsis Ayore. Think the Oregana, Lengasiro. Kain he, Nahak Nagise. Nang jet in a Susalo. ID Lati for Nakidoni. Adela Ek. Adeli very say, Doctor Dogini. Kayang kuya gilak pa? Nga oye Doctor. Sao ya deko? Ay se kaitil lai su po sikar lek pa. Nangi su ay na kainom lere ida. Kay lere no. Ihe ay di kari di ahore dana. Tari bo. Ngasai dum ta puthoro ba? Hambakalaga Pamen Pami haiba Ahansingi Prama Laibniko Ngangai Gishikaino Adu Butholok Tonu Paridi, Sumto I Tolate. Tuition matam sung yang wali asising je thengna dui shorok budi ai asai pokse loki. Phare dudi chalasilo Lambi da zaraga lairamma nupasingdo hek khaijilurusilo Maro, Julie Haisa. Julie Nandi, class cat Tamlaba. 11. Oh, Yam Paye, Yam Katna, what Nagadabanico. Nasaksu Yana Faze, no sooner no go. Hoi ma'am. Say, no solo say. Ikai bigeta urira. Loshilo se. Loshilo. Very good. Ado Julie. Ekhoi mu chatlukhige matung amu fajana thengnarji ko
Ngasidi Miss Nakhoida pauta ama pige. Aina haidoi wase inkhalakliba nakhoidadi yam kanagadaba wani. Inkhalakliba nupa amadi nupida thokliba love haibadi nupa nupi koinaba masi miyoiba ama oina pokpada yawraklaba ihul amani. Adubu kadai fawba siznagadage haibado limit ama thamgadabani. Inkhalakliba angangsingda nushibana manghankiba nushibana phankiba masing thingamdana lay. Adubu kadai fawba siznagadage haibado limit ama thamgadabani. Pamel kai haininge nushiba haibase miyoi kana amtana puthokduna utpa ngamde. Nushibadi khutna sokpasu yade arum ayang onbasu yade puthokduna asini haina utpasu yade. Mahakti thamoi thamoi anigi marine. Yare yare phamo phamo. Miss nungshibada phajaba athiba haina khaidoise kaigino? Hoi chumme nushiba haibase makhal yamne yame. Phajabada nushiba lamsa sajat wangang sangang mahaki tawthorakpa thabaktugi matung inna nushiba haibadi magi magun masing thingamdana laikre. Aduna akhai khudingma ase control amagi makhara chatkadabani. Loisilakpada aigi subject ki oina aina takpada confuse oibasingdo amuka hanna taknabagi damak aina coaching lawgani. Masida yawningbasingduna aingonda ming pisalao. Ado ngambi karigino nangna matam ayambada tumin tumina lairibade? Kaisum tawdeda miss. Tumina laiba naitom taba haibase afaba thabakti nate. Adubu nangna kaishu tawde harabanina phare. Aigi friend circle singdagi fanglakpa knowledge haibasisu yamna maru oibane. Masidi oja guru na takpa yaba nate. Phare asina asi oikhraga class test ki pikhiba chapter singdo khangdaba yauragadi notice board ta haplamlabani. Nakhoina ningthina yengloko. Phare adudi ngasigi di loisalasi ko. Taibong semiriba mapui bungo nasana Miss Po seng mamang nusiba oirabadi Miss Po so engam yawan bigan ay Miss Po mikup amata udana lebang amoy ay yawa base ubirabadi nasa abo mukta thaujan biyo ay kilangtang na base amukta kauhan biyo. Aina nangbu asengba nushiba oirabadi nang aigi nakta amuk halako. Nangi thawai mangasu aigi nakta lao.